मियोबगी पुंसी से अंगकपनी अमुक पोक्लबदी अमुक सिबनाय अदुबु सिबनाय हाइदना मनुंग मतम चादना सिबसे वखल याम नुंगाइते मनुंग मतम चाना मपुंसी सांगना हिंगला कांदा मचा मसु ममित तोरा कांदा सिबा हाइबददी यामना पेनदबा लैते अदुबु नहा ओइरिबा मनुंग मतम चादना मचा मसु पिकलिबा यामना नहा ओइना सिबसिदी वखल याम नुंगाइते पेनदबना सरुक चामा चामा हेना लैहल्ले अखोगी चेतोन से अइना ngasi ukidabase tha ama sujale magi makhon tadaba 23rd September ayuki pung 3:48 da cheton che leikidabani ayuki pung 3 flight Delhi to Silchar flight nangnaba haidana ayuk hanna hogolaga talabi tawjabani adubo tum hogolakpa matamda mak yamna masa soksilame haibadi ma se jamna oba magi oba se koi karina haibada bile haina pochaw makha koi digestion oibada changba pot amakha gallbladder dagi tholakpa pancreas dagi tholaga gallbladder pass taraga stomach ta taba asigi pot se ma stomach ki makhada intestine leko intestine siga changba ngamda block oina lebedagi loina ma othorakpa vomiting oiba ase vomiting se oiman ki padanagi ma maya dagi su manaton dagi su asum over je handalakpada amount jaman ki dana magi airways da part atobada spread okiba adagi mase sohon bangamoktaba ahanbadadi koigi nose dagi pipe ama hapchalaga chingdome phatabado adumana namit kunni hena ma khanauda panjana layakpachiga ma jamna disturb oiba nungai taba makhanau se nimna phajanba tawna aduna mana hai machi lokthokro masu khangjare haibadi magi anabase jamna phagatpa ngamaroi haibase aina chetonda nangse jararoi haina haibase chinna ngamjade mase magi anabase cancer ne haibase ma manungda khangjaraga su machindagi thokte koina su haiba ngamde ado Delhi gi Dwarka da leba Manipal hospital da namit 21 days admit oina lairaga alobagi matam sida doctor na so haye nang nagi chese jumda pokro phajana ma se seba tawbiu siga na base out of control oire hadna ado masigi wa se ina chetonda sumaina cheton nangi anabase kharabudi phale namak phan badi ngamdre adubu ishor leiri ishorna phan ga badi kaishnate haidna ina chetonje puning thogalhalle adu ma manungda mana khangadaba amadi masu khangjakrai adu ma gi midudagi pira amat pahawa ta kide aina cheton nang che sumaina kangkhatpa se hek pa ngamaroi aduna nang na hingingai da nangi angang nachanupa se kumaina tauba nangi naran nathum na kumaina tauba aina ase mayek sengna nang leiringa da mafam chana chana sinaramu ado aina sumaina haibase ma aidi mitagi piso tai ma di amukapte
mana haingunda nang kapkunu haidana madam thangna leba iche amani midi cancer na ra habada cancer ta bada yamna kinariba adu madi cancer se cancer na habidema aduna magi aikoina Guwahati da kyara khana chapase ma cancer na panba sunga yakide mana hai ma ki apomba amukha lokhoga phani achi kaisuna te mi gi anaba ga iga mana de haiduna ai gi fadoni ana adugi positive ami di mangonda laiki aduna hospital da chapase akoina Guwahati Paltan Bazar Fancy Bazar hospital dagi thoga kanda mana koja kiba Fancy Bazar Paltan Bazar se mana thong da pham jawam re mafam kuding chalaga ma bargain ta basu jamna pamjai poche je loina laigani macha amasu pam base ma loina laisali decoration taunaba jumgi asi jamna ma pamjai ado magi ai ga chalaga jamna nungai jaba aina magi seba se matik chana tawbase ma jam penjai magi mokhong ngai base ina jam nungai jaba adagi washroom da chalasu ma atuba mi kaude nurse kaude nurse anga kanwa ai changa wai dumana cheton se jamna ada thongna laina lanting naki cancer haiba na ba jam adi phattaba na bani masi jamna tamthiba miotpa cancer na riba ichi ichin now alman ima ipa punabak ain hajening bani kibinu mi ga se sigada lairabani mongi sigadabagi mong khenabagi watani kanagumana haloraga naraga siwa natural death oiba kanaguman accident oina kanagumana ta stroke oina heart attack oina mayam sine ko ado cancer haibase na khara tongali aduna miyebna akoi miyebna kai tawge haibada cancer nare haibadi cancer gi mai ahanbagi amai macha matang tholopase asigana ko moral down or ko emotional trauma amada chakhare aduna hangana anabaduna henjalan wangami anabase nare haragasu fight tawgadaba matik chana magi treatment lawgadaba emotional breakdown sunga waidabani adugani akhoi mayam changna cancer je fight tawgadabase cancer hana haraga kibiganu adagi nangi friend nangi mari mata dasu cancer na re di hangoina tawbiganu cancer na abudi akhoi mayam chatna mabu motivate tawgadani ado cheton se gamna na hawana laikite ma se aingodagi chahi ahum mari mukhalli mari di fade ahum kara heli ai huji 41 plus ni cheton je chahi moni fu ma mu kasuna mani ko ado magi machanu pa chahi 38 suba handak September ki tang kulunda kun manga da trama hundoi suba tangairi ado mathamami chahi ani fadri 2022 January da akhoi ifaisu leigide ma army da leirami ivane leikidabada chetonna kapcha kiba ivai oji leitre aina phone da min hayak pastabada khoi haipam khangde soi lawi karino haiba tariba pawa chibo haidana adagi khoi chetonni manakta chatle chatpase cheton sina magi almira manungduga locker manungda mamaida lotna hingna kapna leirambado ngasi faba mitta uri ai bi oro tai khangaude macanu pa piklipa matam duga na chai 10 mathoi fada chai 10 ta suri chai 10 mathoi ha dumaina suradra thong marumda lotna leiramba cheton o hik launa kapna leiramba local manungda losalaga mamaido Iwagi Fiona Hanba Chingana Lejana Thamba Iwa Chuti Halaga Set Kani Haidana Matupun Mokonja Laga Manaka Pambado is a Machine Gamu with a two chungi Adobu Masi
ꯁꯪꯁꯥꯔ ꯍꯥꯏꯕꯁꯤꯗ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯇ ꯑꯋꯥꯕꯁꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯐꯪꯅꯔꯤꯕ ꯑꯩꯈꯣꯏꯇ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯃꯤꯁꯨ ꯁꯨꯝ ꯐꯪꯅꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯊꯔꯒ ꯏꯁꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯀꯟꯈꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅꯕ ꯑꯗꯨꯝꯅ ꯆꯦꯇꯣꯟꯅ ꯏꯕꯥꯏ ꯀꯥꯏꯅꯕꯒꯤ ꯌꯥꯝꯅ ꯋꯥꯖꯅ ꯆꯍꯤ ꯑꯃ ꯐꯥꯖꯔꯦ ꯆꯍꯤ ꯑꯅꯤ ꯐꯥꯗ꯭ꯔꯤ ꯑꯁꯤꯒ ꯃꯥ ꯑꯃꯨꯛ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯄꯦꯟꯗꯦ ꯉꯁꯤ ꯍꯧꯖꯤꯛ ꯗꯨꯔꯒꯥ ꯄꯨꯖꯥꯅꯤ 2023 2022ꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯃꯥ ꯃꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯎꯗꯥꯔꯣꯟꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯇꯧꯐꯝꯗ ꯀꯣꯏꯔꯨꯏ ꯃꯗꯨꯒꯤ ꯍꯜꯂꯛꯄꯗ ꯃꯥꯁꯦ ꯆꯥꯛ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯆꯥꯗ꯭ꯔꯤꯉꯩꯅ ꯃꯕꯨꯛꯁꯦ ꯊꯟꯒꯠꯄ ꯑꯗꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯒ ꯂꯣꯏꯅꯅ मासे हॉस्पिटल चले अदगी मोगी डॉक्टर दुना रिपोर्ट तो तुमने मागी फ्रेंड हायपा मागी से कैंसर माली है दना अइंगोंद फोन तौरे सुमाय सुमायना कैंसर की मोंग माली एन हायपा से ई लवाई समझुंगी कैंसर ऐसे खोना लाभ लाभ तारमी ओ मादो तुमने कैंसर नारे हान हायदो खोना तुमी वाइदो सुने इस नुआइते आइदो ngasi akogi isangmukta tholare ko kogi sibu cancer nare na hairabni ko pung tara tara nungthangi ai cheton na da chali cheton dos mathai nungai ra haiduna ma di khangamde sum apom bam leire nang Guwahati da chalu haiduna doctor nu jwana hai ado fare apom se koina thuna doctor tadi fattabo igani haiduna ma koi Guwahati da chatana apom se loktoki mana operation tawba matamda mana wajagiba masade tak nikpa mapi jo ora taba operation gi dress change tawba matamda operation pung homuk changi ko operation hawalapadi loi phaba aina lai aina khangjaba ujarakpa lai loina aina ningiba cheton operation mai pahandu ko aidne so da operation ni marak to thola doctor ani thola ngonda hai operation se moina hawdora gadi apo mata natte atoba chakhau da su intestine da su yamna soe mai se stage 4 ni ado moi try tawani atoba chakhau da leiba sing intestine da leiba sing lokthokpa jaba haidana adu risk ni akhoi hakchang bo thawai bo mang bajai hadan hare ai tawam khangde adugo operation da changrabani na aina hai akhoi di han view jaton che da sa noina akhang bo da tawro aidana adu chakhraga halo de operation se tawna puthore moina hare only apom du da lokthoe chakhau do intestine manung da laiba fataba sing du moi lokthokpa ngamdre it's non operable ni haida madugana aingoda di higher khre doctor na stage 4 ne adu chetona di ma operation tawlore fajare fare aina haija basiga yam haija bangam jakide nang stage 4 ni matam yamde haibase adu aina haibado amalamda di aina hayak maunda khangundabado amalamda di maunda thang ayam hapki chahi man aina haraun leirame chemo kabu chalasu jam harauna aidi fara bani sum chemo sidi aksang atai jo kangkala na ba eksan hato na ba hida ma ekto haidana kapani asmana Guwahati da koiga chaminaraga Dr. Jenglaraga mana koija khiwa Guwahati da Digoli Pukri aina amakak lei park ama maduga chalaga koina boating tawraga isega sakcha rail ga semdana maduna magi aloiba nungai jaba haibado oiba tare machanupaga amuk chaki akhoi Kalakshetra jengi Guwahati gi faja mafam jengi is ju bodi chalahudre ma jam pamjaki ju chaki na haiba adu baina haje to nang ju chapadu yam lap tare adu di no mu gya kam journey mukcha oigadani up and down jam warani nang changso dikta chemo kapani na haidana adu magi himat ti jeng magi thauna di
ꯃꯥꯁꯤ ꯀꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯃꯥ ꯔꯨꯝꯗ ꯂꯩꯅꯤꯡꯗꯦ ꯄꯜꯇꯪ ꯕꯖꯥꯔ ꯃꯅꯤꯄꯨꯔꯤ ꯕꯁꯇꯒꯤ ꯗꯨꯀꯥꯟꯁꯤꯡꯗ ꯆꯠꯇꯅ ꯄꯣꯠ ꯆꯩ ꯂꯩꯒꯅꯤ ꯆꯥꯒꯅꯤ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎꯅꯗꯤ ꯍꯤꯡꯉꯝꯃꯤ ꯃꯥꯁꯦ ꯀꯣ ꯑꯋꯥꯕꯅꯁꯨ ꯃꯥꯁꯦ ꯄꯤꯛ ꯊꯟꯅ ꯃꯥꯏꯊꯦꯡꯅꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯧꯔꯛꯈꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯑꯃꯠꯇ ꯂꯩꯕꯁꯦ ꯃꯥ ꯆꯥꯔꯣꯏ ꯑꯩꯉꯣꯟꯗ ꯄꯤꯖꯗꯣꯏꯕ ꯃꯥꯕꯨꯅ ꯆꯥꯅꯤꯡꯗꯕ ꯁꯥꯖꯅꯅ ꯂꯩꯒꯅꯤ ꯑꯩꯁꯦ ꯆꯥꯖꯁꯅꯨ ꯍꯥꯏꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯏꯆꯦꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯪꯁꯥꯔ ꯁꯥꯗꯣꯛꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯍꯥꯏꯕꯁꯤꯗꯤ ꯁꯤꯕ ꯂꯩꯇꯦꯀꯣ ꯃꯥꯒꯤ ꯊꯋꯥꯏꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒꯅꯤ ꯑꯗꯨꯅ ꯑꯩ ꯆꯦꯇꯣꯟꯁꯦ ꯑꯩꯒꯤꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯂꯩꯇ꯭ꯔꯕꯁꯨ ꯃꯥꯒꯤ 아ꯠꯃ ꯃꯥꯅ ꯉꯥꯡꯉꯝꯕ ꯇꯧꯔꯝꯕ ꯃꯥꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯁꯛꯇꯝ ꯑꯩꯅ ꯁꯨꯝ ꯎꯗꯨꯅ ꯂꯩ ꯑꯁꯨꯃꯥꯏꯅ ꯑꯩ ꯆꯦꯇꯣꯟꯁꯦ ꯅꯤꯡꯖꯕ ꯑꯣꯏꯖꯔꯒꯦ ꯆꯦꯇꯣꯟ ꯅꯪꯁꯨ ꯂꯥꯏꯔꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨ ꯏꯕꯥꯏꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯨ ꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯑꯅꯥꯕ ꯑꯃ ꯐꯥꯎꯕ ꯄꯛꯇꯅ ꯅꯣꯡꯃ ꯅꯣꯡꯃ ꯇꯧꯅ ꯍꯔꯥꯎꯅ ꯂꯩꯌꯨ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯆꯥ ꯄꯤꯛꯂꯤꯕ ꯑꯁꯤ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯝꯅꯕ ꯕꯣꯔ ꯄꯤꯕꯤꯔꯛꯎ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨꯁꯨ ꯅꯪꯒꯤ ꯅꯆꯥꯕꯨ ꯅꯪꯒꯤ ꯑꯐꯕ ꯇꯧꯔꯛꯅꯕ ꯍꯥꯏꯗꯨꯅ ꯁꯛꯇꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ